Online Manipur YouTube channel sebing biri pemain pung nongko muka nataram nok seri ahan pada yang nomor iba pawa maning thusum popular lagi update tau jage meitei ogngui tangkul ningon with yellow cockset ni aduga matang update asina sek mai ngari si Eiffel Tower da promote tau kibagi matang amani ngari famous yamna kan wairakli Tanggap jelas na kuki in pina PM da tokai be state ama pipina taksin kre kuki singge tokai be state ama sem ba yauna tongan ba demand sing tau duna kuki in pi manipuri kim na prime minister ai be seron ama pisin duna taksin kre kim gi president ama di general secretary ani ku yak pi duna pisin ki be seron aduna hai kuki gi ai ba sing scholar sing academician sing lusing ba sing ama di pamnai ba khar gi matakta radical meitei sing na aran ba maran siduna makoi gi matak state lengak na FIR local liba asik kudak ta handu kada bani manipur gi tampak lam da yumpham oiba lalhoubasing amadi makoi gi front end organization gi maru aina kokomi gi matak ta amadi makoi kusam na ba thabuk tawriba chief minister and bireniaw no politicians sing gi matak ta India government na action local pina basu seron aduna takselli seron aduna makata aduna kim gi ngasi pham ki ba mi pham na kuki sing bu matam su pada nam thana ba hot na riba meitei sing gi amu an na punna nungsi sanan laimen na bu oithok loi haiba Mamangi warep amuka hena session na lore amadi kukisingi tungi punsi de ingtap na lisang sit na laiba haiba si tokai be state ama lairaba matam adu da phangani haiba state pa firep lo bagal loina dimana si phangdri phawa kukisingna hanba leitna lantheng sa taduna warep lore haina su phongdorkli baroiba headlines khara update tawjage August 18 da assembly session form na balep na khre constitutional crisis laire ke megasandra passport office thonglon ba tha hum helakle External Affairs Minister da R.K. Ranjan Kari Tauribage Hangrakli Jo Kukina minamlibasi UN sinasu yaningdaba phongdorkli Kuki Lalhoubasingna houza2 meitei khulsingda leptana nongmei kapsillkli meitei singbu more da tongan tahanba manba thawong oina thokle kokomi modbungda lambi thingliba kukisingka air ga mukna khre blank fire tawna khre torbungda yumthaktagi jingkha phakpa lakpa forest officer amana security da kihalamle hairi ugo mathang update na Kuki Lalhoubasingna houza2 meitei khulsingda leptana nongmei kapsillkli manipur dai tokai balenga ki demand leptaba landa satharagli Kuki Lalhoubasingna meitei na khundariba khulsingda nongmei kapsillkre press na phangba pauna hai hauki ba hing nongyai matung pung ani rom tabada Bisnupur district ki kumbi police station gi manungsan ba tangsing ahlup amasung sugnu police station gi manungsan ba tengjang khunjau gi lona mafam da Kuki Lalhoubasingna nongmei gi landa satharaki meitei khulngak pasingi maikai dage su handuna nongmei kap ki nakal ani gi marakta nongalamda ayung pung mari fawbo nongmei kap na bagi thaudok thoki adubu khulngak liba meitei khunjasing gi maikai da sok apan yaw ki de hairi amarom da ngasi nungtin pung ani gi benani furam tabada yang bupi police station gi manungsan ba sabung khokrom da sangran khuldagi Kuki Lalhoubasingna nongmei round kaya kapsillkli sabung khokta laiba state force ki maikai dage su round khara handuna kapadagi makhata na nongmei kaplakhi de nungtin pung ahum ka minute tara tabada su mon nem jang maikai da nongmei kaplak pagi makhol ta ki hairi yabdera sena ai mol buku ki de punsin na ba hot na bigano lamdam asida hojik thok libe irang asida ai mol furup yaude Kuki NP ki vice president mahakma sa asi ai mol tribe union manipur ki president ni haijatuna ai mol furup Kuki kanglup ta pusin na ba hot na ribe si lep ka dabani ai mol di ai mol oina adum leijage haina ai mol tribe union manipur ki president S muntring na phongdorkli ngasi manipur press club ta pangthuko pawging pham amada S manhui reng na hai ai mol purup asi masing yamjada ba lamdam asigi yelho purup amani media da masana ai mol tribe ki president ni hai jabu Kuki NP ki vice president RT akhil ai mol gi matang da media da wangang tu lamdam asi thokli birang asi da purup asibu yausin haningbagi mawng da sathrik ba thawng asi laibakti bani haina pum aduga Jo Kukina minamlibasi UN sinasu yaningdaba phongdorkli Chandel da Naga tribe mapan gi ming Kuki tribe ni haibasi karamba yumpham dano Jo kukisingna tongan ba authority sing da pisin liba memorandum sing da palliba arun mofam sing asida akan mong da yaning te haine United Naga Council UN sig serona mana hairi serona sin hai manipur da hojik thokli mukna basi naga sing ta awa ba kaya mayok na halingai serak ta Kuki zomiam na tongan ba authority sing da pisin kiba memorandum sing da palliba issue sing da naga sing na hingba amasung naga sing gi hakta asoba sing na ba amang weragli hojik ko
kuki zo amasung meitei gi marakta thokliba muknaba asi wari sanabagi kuthangda loisinaba UN sina honnaba yaba honnari adubu laibak thibadi thamliba pandam asi phangba ngamdri maraksida kuki zo community na pisin khiba aranba amadi semjin sajenba cheron amasung memorandum khuding makta naga gi puwari da akaiba thorakpa yaba wafam yaurakpa amadi naga miyam di kaiba piba thawong sing sathargli lamgi wafam gi matang ing 2016 da anoba district sing semba matamda naga sing na kan bamong di yaningdaba phongdorkli adu houza2 phongdana lairi maram asina kuki zo community na taliba separate administration da anoba district ni hairiba senapati amasung sandan gi lam yausilakpa ase khagyaroi union government Israeli gi prime minister European parliament UNO sing bada kuki zo missing na pisin ke baserun sing asi aranba territorial foundation da yumpam oiri amadi authority sing asi apangba sinaba hotnabani manipuri gi context ta kuki hariba ming asi ahanbo ina english sing amaga sanipan control dising sanipan nifu adwaida tanarakpani Israel gi prime minister na pisin ke ba memo gi marisu perada asumna palli aduga mathangi update asna 212 Indians who fled to neighboring Myanmar from the border town More in Manipuri when ethnic violence broke out on May 3 have safely returned home. CM appreciate the effort of the Indian Army for bringing the Indian, all of them from the Meitei community, home safely. Thank you so much for watching my video.